Next month ani gi matungda di Russia amadi Ukraine gi lan ase chahi ama faragani. American force ki analysis amagi matungina Ukraine gi lan hokibadagi hojik phawda Russia gi army lakh ama aduga Ukraine gi su army lakh ama sikre ama sung sok pasu yauri. Masi tanatana Ukraine ki public listing nipu muk sikibagi wani. United Nations ki paw matungina Ukraine lan asigi maramna mayum makai mang kraba miyoi singi masing 78 lakh ki nak yogani hairi. Adubu hojik phawda lan roi ki wati leitri. America na handak maraksida makoigi minglaiba patriotic missile sing Ukraine sinakri masiga loinana Ukraine ki President Volodymyr Zelensky na America da chatuna makoigi assembly da wasu nganglure. Zelensky na visit tawruba tangkak aduda America ki President Joe Biden ka East Wing da ngangna kiba matamda adunik kuchukulai kharaga pina ba haiki maduda Joe Biden haiki aikhoina matang sida wangang khandari tandari amaronda Russia gi maikai digi lan asibu ngambagi tamak upai punumak sijinabagi mongda leiri. Karani mangda Russia na Ukraine bu laksin ba warakpada makoi gi anauba army lak ahum Ukraine da thab gi decision lawki. Madugi decision adugi matungda Russia dagi miyoi kya chen ki bagi paw thoraki masigi iroina na Russia gi nupa singi sperm freeze to bagi news su thoraki. Sperm freeze ki wapamase Russia gi ukilamana ningsing lakpani. Maudagi Russian government na yaduna medical insurance bu khara change toraga sperm freeze to bagi wase free do henkibani. Ukraine land da thakiba lakh ahum force aduda fajana train tawdaba kharani khak train tawraga thakibasu yauri. Makoi ado lanpham da satkraba tungda sikiba tarabadi makoi na thamlamba sperm adu magi nupi singna sijin naraga future da anga nubi lehanbaki process tawbagini. Sperm freeze tawningba mi sing Russia gi government na kokhatli aduga masi yamna chading leba thabak masuai mane kharcha ado government na putokpagi wani. Russia na lan asing amdabya di haiduna kari no khongthang paikhatliba mioi lakh ahum thabagi lauthokkiba matam aduda entire Russia da onthokna kallaba protest chathaki mioi listing ani arrest tawki aduga lauthokki chattoriba army singi salary triple ohengani makoi na loramba loan sing komhangani loan laurabasu subsidy yamna wangna pigani loinana makoi gi leihoriba imung manung macha masu jana thaknabaki risk government na pubaki wasu thamki punamak asidagi yamna maruibadi sperm freeze man ki matang asini nupa singdagi sperm lauhoraga madubu bank ta paisa thambagum thamlaga tungda sijinnaba yanaba thausilni science ki matamasida kaya da thak wanglaba khongthang no masi Russia gi nauna lan ki tapakta thariba army sing adu ki damak special lang tamba amani haibiyai nupa sing aduna thariba nupa sing aduna thamlamba sperm ado masini haibase amatta soidanaba documentation chu tawri sperm bank ase St Petersburg ko Russia gi phaw city asidani hairiba army sing asina sikrabadi makoi gi nupi singna tungda madu sijinaba yani angang phangnaba natraga nupa sing chatkiba sing adugi reproduction organ sing karigumba lan phamda asok apan thokrabasu magi thamau maru aduna magi chada ta langa matung sindori ahan bada St Petersburg ki sperm bank asida natraga masibu cryo bank haina su kawi hairi masida mi yamna lakna ki haujikti lakwa khara watkre masini lan asida oiriba Russia da angak puari haujik su lan leptri Russia amadi Ukraine ki army sing asuk sathini inglaba matam sida magi leibak ki tabak leptana soknari lan ki details hayengla hangchit na kaino pachna hapjarage. So thanks for watching.